mayam punamak nasi kalin thagi rashi khagmi nasi 2026 ki oiba ahan ba maktada aigi viewers mayam bu aigi YouTube channel asida aina mayam bu taram nokchari aigi viewers mayam na aigi YouTube channel asibu like share subscribe to biduna aibu thauna hakot bibagi damak aina mayam bu hanna thagachari adudi khangminarasi kalin thagi oiba mesa asigi matangda phapata khara kalin thasi yamna aphapata awa nungai ani yanana chatpa lam khara koiganba kokti khara saba tha oina tawraba yai lal lakpaga chatpaga lakpana di khara henna tawi adubu miyam tinba mafamda khara cheksinbadi phagani maramdi sel thumgi matangda khara ikaiba chopa nangu haibagi akiba leye nongko onba lato damada laipangna saba nganu ama chak chadum ahum hairam ahum leiram ahum in machet amada khina ama haplaga maira ahum yauna onthong wangmada makha maikeida olaga tatnaba numita thadu apha phattaba punama kokaniya laisabi pakhang singi oinadi yamna phai yum panbada yamna chanaba tha oina tawraba yai apam nungsigi oiba labida wakhal yamna nungaiba anoba khangna chanaba singi masing hengatpa tha oina tawraba yai thabak thauramgi oinadi khara ayet apan mayok naraba yai khara cheksinba phagani ipok namita hairam ahum leiram ahum langthai maton ahum maira ahum dakhina ama yauna laining thau sana mahi ipada ka chawa mahi masing tamba singi oinadi yamna phai adubu mit mari di khara soi nga mati pan ba chaba phatiya makha maike yasi pangde phatte makha maike yasi yekneiya makha maike yasi asiba maike thoi makha maike da ama mathengna chatpa phatte makha maike da leiba mioi singa ningai sangana ba phatte yumdagi thabak ingkhang ni lam lapna chathokpa matamda angauba machugi phi hangam pal machugi phi sangbanaba machugi phi setpa sijinaba yaipaba oigani sidaba mapu laining thau sana mahi mahirel ipabu matam punamakta chetna ningjau thauni jau yaipaba oigani adongi amuk kalen thagi brisara sigi matangda jo khangminasi kalen tha si awa nungai ani yanana chatpa mina khara yangchinganba sagai natai singa toina ningai sangdanaba yumda lal thumdi changba ichak iral lepsinba ngamba tha oina tawraba yai thangja guru haibadi sani grahagi miteng khara changi yariba makai khatna chainaba thoktanaba hotnabana adongi damak yaipaba oigani ipok numita sana khongnang pambiman ama nongpok lam maikeida thaba phagani ipok numita asinba amasung akhaba chaba phatte mit mari chakhau mari da akiba leya laisabi pakhang singi oinadi yamna phaiye khangaudana ichak iral phangba yaba lei yumba labida khongdabada khara phatte cheksillo apam nungsigi oinadi yamna phai adubu miga lam lapna koiba chatpadi phatte minam langda thuraba yai thabak thauramgi oinadi yamna phai achau asangna changani atek akai nangba yabagi akiba kharasu lei cheksillo lafu pambi makhongda ipok numit kodingi hayama layama maira ama yauna kathok chau yaipaba oigani mai masing tamba singi oinadi yamna phaiya nokchup lam maike asi pangde nokchup maike asi yekneiya nokchup maike asi khara atek akai nanganba maike suthoi nongchup maikeida ama mathengda chathokpa thabak thauram anoba hagotpa sel thum thadaba phatte yumdagi thabak ingkhanggi lam lapna chathokpa matamda angangba machugi phi higok machugi phi ureiro machugi phi setpa sijinaba yamna kanaba oigani
ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯑꯐ ꯐꯠꯇ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯥꯂꯦꯟ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯀꯥꯟꯅꯕ ꯑꯐꯕ ꯌꯨꯝꯗ ꯂꯜ ꯊꯨꯝ ꯆꯪꯕ ꯑꯅꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯍꯧꯕ ꯌꯨꯝ ꯀꯩ ꯁꯥꯕ ꯏꯆꯥ ꯏꯃꯧ ꯇꯥꯟꯕꯗ ꯌꯥꯝꯅ ꯆꯥꯅꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯐꯩꯌꯦ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯗꯤ ꯈꯔ ꯁꯣꯛꯏ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃꯗ ꯆꯦꯡ ꯈꯨꯖꯣꯛ 3 ꯍꯩꯒ꯭ꯔꯨ ꯑꯃ ꯍꯩꯅꯤꯡ ꯑꯃ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ ꯂꯐꯣꯏ ꯂꯐꯥꯡ ꯆꯪꯊꯣꯛꯄ ꯑꯃ ꯂꯥꯡꯊꯩ ꯃꯇꯣꯟ ꯑꯃ ꯂꯩꯁꯪ ꯃꯀꯣꯛ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯍꯥꯞꯂꯒ ꯃꯩꯔꯥ 8 ꯌꯥꯎꯅ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯀꯠꯆꯧꯋ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯤꯒ ꯈꯔ ꯈꯠꯅꯒꯟꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯈꯔ ꯆꯔꯥꯡꯅꯕ ꯃꯤꯅ ꯂꯥꯛꯆꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯅ ꯀꯣꯛ ꯈꯔ ꯁꯥꯒꯗꯧꯔꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯂꯩꯁꯪ ꯃꯀꯣꯛ ꯑꯃꯒ ꯂꯥꯡꯊꯩ ꯃꯇꯣꯟꯒ ꯀꯠꯆꯗꯨꯅ ꯊꯧꯅꯤꯖꯧꯋ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯟꯕ ꯑꯗꯨꯒ ꯑꯁꯤꯕ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ ꯑꯃꯝ ꯑꯊꯦꯡꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯆꯠꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯀꯥꯂꯦꯟ ꯊꯥꯒꯤ ꯀꯔꯀꯠ ꯔꯥశꯤꯒꯤꯁꯨ ꯑꯐ ꯐꯠꯇ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯀꯥꯂꯦꯟ ꯊꯥ ꯑꯁꯤ खरा चरक चहिं नाइबा यज्ञब मसिंग खरा याम्बा कोक खरा साबा सागै नातै सिंगा खरा निंगाई संदानगनबा था ओइना तौरबा याय युमदा लल्ली चंगनी अदुबु चतननबगी लंबीसु खरा मरांग कायगदौरी मीना पीबा मीना पोचै चाबा थकपदा मीना पीबा पोचै चाबा थकपदा खरा चेक्सिनबा फागनी इपोक नमिता हैरम अहुम लैरम अहुम फिराल मचु अहुम दक्षिणा अमा मैरा अहुम यावना नोपोक निंथौ इपादा कचौवो याइफाबो ओइगनी इपोक नमिता सा nga चासिनबा फत्ते यादेये लैसाबी पाखंग सिंगी ओइनदी यामना फागनी खंगौदना नुंगाइबा पाउ खरा तारबा याय अचौ असांगना यामना चानबा था ओइना तौरबा याय नुंसी नुंगोनगी ओइनासु यामना फै युम्बाल लंबीदा खोंदाबदा यामना फै थबक इंखांगी ओइनदी यज्ञब खरा लई चेक्सिल्लु यज्ञब सिंगना थापा लांगदा थुरबदी मिवा मिसा लांगनी तत्नबा नमिता चाक चादुम अहुम हैरम अहुम लैरम अहुम लैपाकना साबा ngaनु ama in maceda ama dakina ama latonda haplaga maira amaga yauna konthong wangmada makha olaga thadu mahi masing tamliba singi oinadi phaiye nongchuk maikei asi khara pangde nongchuk maikei asi yeknaiye nongchuk maikei asi asiba maikei thoi nongchuk maikei da thabak thauram anauba hauba paikhatpa sel thadaba phatte mahut mangba yabagi akiba lei khara cheksinba phagani yumdagi thabak ingkhanggi lam lapna chathokpa matamda angauba machugi phi sangbanaba machugi phi napu machugi phi setpa sijinaba yamna kanaba oigani sidaba mapu nongpok ningthau ipapu pukning chetna ningjau thongnijau yaifaba oigani ya adoki amuk kalen thagi sinha rasigi matangdasu khara khangminasi kalen tha asi khara ana ayekanba thauram kayada thabak thauram kayada daw yagandaba मीने यामना यंगसिनबा सेल यामना चक्कनबा
ꯀꯣꯛ ꯈꯔ ꯁꯥꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯏ ꯃꯔꯤ ꯈꯔ ꯁꯣꯛꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯍꯨꯝ ꯂꯥꯔꯣꯜꯂꯒ ꯆꯦꯡ ꯈꯔ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯀꯕꯣꯛ ꯅꯥꯆꯟ ꯇꯔꯦꯠ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯇꯔꯦꯠ ꯆꯦꯡꯒꯤ ꯌꯥꯝ ꯈꯔ ꯗꯈꯤꯅꯥ ꯑꯃ ꯍꯥꯞꯂꯒ ꯃꯩꯔꯥ ꯑꯍꯨꯝ ꯌꯥꯎꯅ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯗ ꯀꯠꯆꯧꯋꯣ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯁꯨꯝ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯐꯠꯇꯦ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯁꯦꯠꯅ ꯈꯥꯏꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯌꯨꯛꯇ ꯑꯄꯔꯥꯖꯤꯇꯥ ꯑꯉꯧꯕꯒꯤ ꯃꯔꯥ ꯃꯔꯨꯗꯨ ꯂꯧꯔꯒ ꯂꯨꯄꯥꯒꯤ ꯖꯟꯇ꯭ꯔꯗ ꯍꯥꯞꯂꯒ ꯈ꯭ꯋꯥꯡꯗ ꯁꯤꯖꯤꯜꯂꯨ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯀꯌా ꯂꯩꯇꯦ ꯂꯝ ꯈꯔ ꯀꯣꯏꯌꯨ ꯍꯥꯏꯕꯗꯤ ꯂꯩꯌꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯕ ꯌꯥꯏꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯄꯥꯡꯗꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ ꯑꯃꯝ ꯑꯊꯦꯡꯗ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯆꯠꯄ ꯐꯠꯇꯦ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯀꯥꯂꯦꯟ ꯊꯥꯒꯤ ꯀꯟꯌꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯑꯐ ꯐꯠꯇ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯟꯌꯥ ꯔꯥశꯤꯒꯤ ꯈꯪꯃꯤꯟꯅꯔꯁꯤ ꯑꯃꯨꯛ ꯀꯥꯂꯦꯟ ꯊꯥ ꯑꯁꯤ ꯅꯤꯡꯕ ꯊꯨꯡꯒꯟꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯗꯥꯎ ꯌꯥꯝꯅ ꯌꯥꯒꯟꯕ ꯑꯐꯕ ꯀꯥꯟꯅꯕ ꯌꯨꯝꯗ ꯂꯜ ꯆꯪꯕ ꯏꯆꯥꯛ ꯏꯔꯜ ꯂꯦꯞꯁꯤꯟꯕ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯗꯤ ꯈꯔ ꯁꯣꯛꯏ ꯋꯥꯈꯜ ꯈꯔ ꯆꯔꯥꯡꯅꯒꯗꯧꯔꯤ ꯆꯦꯛꯁꯤꯜꯂꯨ ꯂꯧꯔꯤ ꯏꯪꯈꯣꯜ ꯃꯨꯟꯅꯕꯒꯤ ꯃꯨꯛꯅꯕ ꯈꯔꯁꯨ ꯊꯣꯛꯂꯕ ꯌꯥꯏ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯊꯨꯝꯕ ꯃꯔꯝ ꯑꯍꯨꯝ ꯂꯩ ꯃꯆꯨ ꯑꯍꯨꯝ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯍꯨꯝ ꯌꯥꯎꯅ ꯑꯌꯨꯛ ꯀꯔꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯠꯊꯣꯛꯆꯧꯋꯣ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯥ ꯉꯥ ꯆꯥꯕ ꯐꯠꯇꯦꯌꯦ ꯆꯦꯛꯁꯤꯜꯂꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯤꯋꯥ ꯃꯤꯁꯥ ꯈꯔ ꯇꯥꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯄꯥꯟꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯅꯩꯌꯦ ꯂꯝ ꯀꯣꯏꯌꯨ ꯍꯥꯏꯕꯁꯨ ꯂꯩꯌꯦ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯃꯆꯨ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯐꯤꯔꯥꯜ ꯑꯃ ꯍꯩꯔꯨꯛ ꯇꯥꯡꯒ ꯑꯃ ꯄꯥꯅ ꯇꯥꯡꯒ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯍꯨꯝ ꯌꯥꯎꯅ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯅꯪꯅ ꯅꯤꯡꯖꯕ ꯂꯥꯏꯗ ꯀꯠꯊꯣꯛꯆꯧꯋꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯆꯥꯅꯩꯌꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯃꯝ ꯑꯊꯦꯡꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯆꯠꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯀꯥꯂꯦꯟ ꯊꯥꯒꯤ ꯇꯨꯂꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯁꯟꯗꯣꯛꯅ ꯈꯪꯃꯤꯟꯅꯁꯤꯗꯣ ꯃꯌꯥꯝ ꯀꯥꯂꯦꯟ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯀꯥꯟꯅꯕ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯥꯏ ꯌꯥꯝꯅ ꯆꯥꯟꯅꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯌꯨꯝꯗ ꯂꯜꯗꯤ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯂꯜ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤꯁꯨ ꯈꯔ ꯃꯔꯥꯡ ꯀꯥꯏꯔꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯩ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯒꯅꯤ ꯃꯤꯅꯨꯁꯨ ꯆꯪꯒꯅꯤ ꯃꯤꯅ ꯄꯤꯕ ꯄꯣꯠ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯣꯔꯤꯒꯤ ꯅꯠꯇ꯭ꯔꯒ ꯌꯣꯠꯀꯤ ꯈꯨꯗꯣꯞ ꯑꯃ ꯈꯨꯠꯌꯥꯏꯗ ꯁꯤꯖꯤꯜꯂꯨ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯥ ꯉꯥ ꯍꯩ ꯆꯥꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦꯌꯦ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ
yamna charak chahing naiba mina yamna yengsinba miwa misa taganba aduga khara asok apan su nanganba tha oina tauraba yai cheksillo nungsi nungongi oinadi yamna phai thabak thauramgi oinadi achau asangi miteng khara changbana ko khara sagadori nganu ama leipakna saba cheng khara hairam ahum leiram ahum dakina ama latonda haplaga phi amuba amana kuplaga maira ahum yauna konthong wangbada tatnaba numita thadoo katho ayetpa phataba kokaniya nongpok maikei achi pangde nongpok maikei achi yekneiya nongpok maikei achi asok apan khara nanganba maikei su thoi nongpok maikei da ama matheng da chatpa migi yumda ahing yairekpa phattiya yumdagi thabak inkhanggi lam lapna tathokpa matamda asangba machugi phi angauba machugi phi napu machugi phi setpa sijinnaba yamna kanaba oigani sidaba mapu ibudo pakhang bapu pukning chetna ningjau thauni jau yaifaba oigani adongi amuk kalen thagi wrishik rasigi matangda chu apapata khangminasido maya kalen tha si khara aka akum naiba lam khara koiganba mina khara yengsinganba yeknaba masing khara yamba achau asang singnadi yamna chanba tha oina tauraba yai yumda lalli changani adubu lal chatnanabagi lambi su asuk thokani khara cheksinba phai hakchanggi oinadi i mari khwang mari chakhau mari khara soi ipok numita nga angauba ahingba ama cheng khara hairam ahum leiram ahum dakina ama maira ahum yauna turel natraga pukri mapanda mai awang olaga thadoo kathok jawo ataba kokaniya laisabi pakhang singi oinadi yamna afaba kanaba chaukhatpa ningba thunganba tha oina tawgadori chaba thakpada khara cheksinbadi phagani ipok numita machi panba nga chaba yade nungsi nungongi oinadi khara irang ithakta tawba tha oina tawi thabak thauramgi oinadi phamthol hapkatlu haiba leiya yengba ngamdaba mioi kharagi miyeng karadli khara changlaba yai cheksinba phagani mahai masing tamliba singgisu yamna phai singli maridi khara soi yahau nganba hakchang sajel sanaba phagani awang maikei achi pangde phatte awang maikei achi yekneiya awang maikei achi asok apan nanganba maikei oina tawi ama mathengda kari macha thauduna chathokpa phatte yeknabana khudong chaba laukhiba yai yumdagi thabak inkhanggi lam lapna chathokpa matamda angauba machugi phi hangampal machugi phi asangba machugi phi setpa sijinnaba yamna kanaba oigani adongi sidaba mapu lainingthau sanamahi ipabu matam punamakta pukning chetna ningjau thauni jau yaifaba oigani adongi amuk kalen thagi wrishik dhanu rasigi matangda amuk khangminasido maya kalen tha asi awa nungai ani yanana chatpa tha oina tauraba yai yumda lalli changani adubu lallapaga chatpaga amata oina tauba tha oina taugadori khara cheksinba phagani sagai natagi ahalsingi mari khara soi khara ningai sangdanaba yabagi akiba lei ipong numit khudinggi korogi pada hayama leiyama langthai maton ahum dakina makatuna khurumjau yaifaba oigani thangja numita sa nga chasinba phattiya cheksillo laisabi pakhang singi oinadi yamna afaba tauruba thabak kayada daw yaganba achau asang singna chanba ichak iral lepsinba ngamba tha oina tauraba yai nungsi nungongi oinadi yamna phaiya khangna chanaba singi masingchu khara hengatlaba yai thabak thauramgi oinadi miwa misa khara taganba tha oina tawi mahi masing tamliba singisu wakhal khara charangnaba tha oina tawgadori chak chadum taret ngakha makok taret hairam taret leiram taret dakina ma in macedama maira ahum yauna konthong wangbada makha maike olaga thado kathok jawo yaipaba oigani
awang maikei asi pangde phatte awang maikei asi yeknei ye awang maikei asi asiba maikei amasung asoka pan nanganba maikei oina tawi ama mathengda awang maikeida chatpa phatte yumdagi thaba inkhangi lam lapna tathokpa matamda angauba matugi phi asangba matugi phi hangampal matugi phi sepa sijinnaba yamna kanaba oigani adongi sidaba mapu korohanba ipabu pukning chena ningjok thongni jok yaifaba oigani ye amuk kalen thagi makar rasigi apa pata sukhara khangmena sidamaya kalen tha asi yamna apaba daw yaba sendal lambi marang kaiba marup mapang na chanba achaw asang sing na chanba laina laitung kokpa adi anau sinaba tha oina tawraba yai yumda lal thum changani icha ira lepsin bangamba tha oigadori icha imau tanbasu yamna chanaba tha oigadori sagai nate ichil inaugi maridi khara soi khara chekhinba pagani irai numita hairam ahum leiram ahum langtei maton ahum nakina ama maira ahum yauna ibudo pakhang bada katsok kathok jawo ayet pakokani ya laisabi pakhang singi oinadi khara aka akum naiba yeknaba singna thakpa langda thuba yabagi akiba leiba tha oina tawi nungsi nungongi oinadi yamna phai yumbal lambida khongdaba yai thabak thauramgi oinadi asum mayai oina phai tha asi khara atek akai nanganba tha oina su tawi ipok numita sana khongnang pambigi mara machet ama lauraga khoihida nuplaga korigi jantrada haplaga khwangda sijillu ayet pa phataba kokaniya adongi awang maikei asi pangde phatte awang maikei asi yeknei ye awang maikei asi asok apan khara nanganba atek akai thokanba maikei oina thawi amam mathengda gari macha thauduna chatpa phatti ye yumdagi thabak inkhangi lam lapna chathokpa matamda angauba machugi phi sangom pal machugi phi napu machugi phi setpa sijinnaba yamna kanaba oigani Shiraba mapu ibudo pakhang babu matam punna makta chetna ningjau thong ni jau ayat pa pataba punna makopi gani ya kumbara sigi amuk kalen thagi matangda khangmina sida kalen tha si yamna kanaba daw yaba mayamna sakhang maikhang ba oiba achaw asang singna chanba sendal lambi marang kaiba yumda lal changba ichak iral ithum chakhatpa tha oina tawraba yai yumdagi lam lapna koiba chatpadi khara pangde hakchangi oinadi kidney mari singli mari khara soi chaba thakpada khara cheksinba phagani sanga yuna chingba mayai kaba chinjak matam khara thadokpana adongi damak yai phaba oigani ya cheksillo laisabi pakhang singi oinadi khara charak chahing naiba aka akum naiba mi khara khatnaganba tha oina tawraba yai nungsi nungongi oinadi khara ningai sangdanaraba yai thabak thauramgi oinadi isana wana suraga manadi mina laukhiba yabagi akiba laiya ipok numita nopok onba lato namada maitai ngamu ahum hairam ahum leiram ahum in machet ama ching maru angangba ahum amuba ahum dakhina ama hablaga maira ama yauna turen mapanda thadu ayet pa phattaba kokadiya adongi nokchup maikei asi pangde phatte nokchup maikei asi yeknei ya nokchup maikei asi atek akai khara nanganba maikei oina tawi nokchup maikei da ama mathengda gari macha thauduna chatpa migi mayumda yai ahing yaikpa phatti ya yumdagi thabak inkhangi lam lapna chathokpa matamda angauba machugi phi asangba machugi phi sorarel machugi phi setpa sijinaba yamna kanaba oigani sidaba mapu lainingthau sanamahi mahirel ipabu pukning chetna ningjau thongni jau yaifaba oigani adongi
Kalin thagi minarasi gi matang da so mo maya khara khangmin si do Kalin tha si khara charak chahing naigan ba miga khatna gan ba ningba kaigan ba aron ba yekna ba migi masing yam gan ba apha apun nangan ba tha oina tauraba yai lalgi oina di phai yumda lal changani icha ira lepsin badi khara wana thoklaba yai kanaba numita lai phadibi ama hairam ahum leiram ahum kabo aphaba khara chak chadum ahum yot matik ama dakhina ama laton da hablaga phi amuwa amana kuplaga konthong wangmada makha mai ge olaga thado ayet pa kokaniya laisabi bakang singi oinadi awa nungai ani yanana chatpa wakal khara charang na ba tha oina tauraba yai nungchi nungongi oinadi khara marei mara thangna ba tha oina tawi ipok numita iudo bakang bada lei machu ahum hai makhal ahum maira ahum lamthai maton ahum dakhina ama yauna kachawa thabak thauramgi oinadi phamthol anoba kaba hapkatpa yabagi lei achaw asang singna changani mahi masing tamliba singi su phaiye makha maike yasi pangde phatte makha maike yasi yekneya makha maike yasi atek akai khara nangan ba maike oina tawi ama mathengda makha maike da gari macha thauduna chatpa phatiya thangja nimita mayai kaba pot chaba thakpa sijinaba phatiya yumdagi thabak ingkhang gi lam lapna chathokpa matamda angowa machugi phi sorarel machugi phi hangampal machugi phi setpa sijinaba yamna kanaba oigani sidaba mapu ibudo pakhang bapu pukning chetna ningjau thauni jau yaipaba oigani ya adongi ngasigi oinadi aigi video asi matang asida losinjarage viewers mayam khwai punamakna aigi video singbu like share tawbiyo aduga viewers mayam na aigi channel asibu subscribe tawbiyo viewers mayam na aigi channel asibu subscribe tawbada sel tingbadi nate aigi oinadi thauna yamna hapkatli asigumba khangbada yamna kanaraba mayam ama leiri atai atai di aigi mathangi oiba video da oina mayam amuk khangminarasi hayum si daba maku hong kuru si daba